ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕꯅꯦ ꯌꯥꯝ ꯌꯥꯎꯅꯤꯡꯕꯅꯦ ꯂꯩꯁꯦ ꯑꯗꯣ ꯁꯤ ꯁꯨꯝ ꯍꯥꯞꯀꯦ ꯐꯖꯗ꯭ꯔꯥ ꯌꯥꯝꯅ ꯀꯌꯥꯗꯤ ꯍꯦꯛꯇꯠꯇꯕꯅꯦ ꯁꯤ ꯂꯩꯁꯦ ꯁꯤ ꯑꯅꯤꯁꯤꯃ ꯍꯥꯞꯄꯒꯦ ꯎꯆꯦꯛꯁꯦ ꯆꯪꯁꯤꯜꯂꯤꯁꯦ ꯁꯤ ꯉꯔꯥꯡꯗꯒꯤ ꯁꯥꯠꯍꯧꯕꯅꯤ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯂꯩꯔꯗꯤ ꯀꯦꯟꯈ꯭ꯔꯅꯤ ꯂꯩꯁꯦ ꯐꯖꯕ ꯑꯃ ꯊꯤꯔꯤꯅꯦ ꯑꯩꯁꯦ ꯍꯦꯛꯑꯒ ꯁꯤ ꯀꯠꯂꯁꯦ ꯁꯤꯈꯩꯁꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯏꯕꯨꯡꯉꯣꯒꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯀꯠꯄꯤꯌꯦꯕꯀꯣ ꯃꯥꯏ ꯃꯄꯣꯛ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯑꯣꯏꯕꯗꯣ ꯑꯗꯨꯗ ꯃꯁꯥꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯐꯠꯇ꯭ꯔꯤꯕꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯅꯨꯃꯤꯠꯇ ꯀꯠꯂꯨꯔꯁꯤ ꯆꯥꯛꯍꯥꯎꯅꯦ ꯁꯦꯝ ꯑꯗꯒꯤ ꯕꯗꯥꯝ ꯑꯗꯒꯤ ꯌꯥꯏꯉꯪꯁꯤꯅ ꯑꯩꯈꯣꯏꯗꯤ ꯇꯥꯟꯕꯗꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯑꯃ ꯍꯥꯞꯄꯁꯦ ꯒꯖꯔꯅꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯀꯠꯂꯒꯦ ꯁꯨꯃꯥꯏꯅ ꯑꯥꯗ ꯁꯨꯃꯥꯡꯗ ꯀꯩꯗ ꯁꯨꯃꯥꯏꯅ ꯀꯠꯄꯁꯤꯗꯗꯤꯀꯣ ꯃꯩꯁꯦ ꯁꯨꯃꯥꯏꯅ ꯑꯍꯨꯝꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯊꯥꯕ ꯁꯤꯗꯤ ꯃꯨꯠꯇꯦꯗꯅ ꯃꯨꯠꯈ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯆꯪꯉꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡꯒꯤ ꯊꯕꯛ ꯇꯧꯔꯁꯤ ꯑꯩꯁꯦ ꯉꯁꯥꯏ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯝꯕꯅꯦ ꯑꯗꯨ ꯂꯣꯏꯔꯒꯅꯤ ꯁꯤꯁꯤꯅ ꯍꯋꯥꯏ ꯃꯨꯕꯤꯅꯦ ꯀꯥꯂꯟꯗ꯭ꯔꯤꯅꯦ ꯂꯣꯛꯂꯩꯅꯦ ꯏꯃ ꯂꯣꯛꯂꯩ ꯌꯥꯎꯗꯥꯏꯅꯦ ꯑꯗꯨ ꯃꯌꯥꯟ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅꯦ ꯇꯧꯔꯨꯕꯁꯤꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯤꯅꯦ ꯐꯩꯖꯥ ꯂꯩꯗꯥꯏꯅꯦ ꯂꯩꯕꯅꯦ ꯌꯣꯡꯆꯥꯛ ꯉꯔꯥꯡꯒꯤ ꯑꯆꯧꯕꯗꯣ ꯆꯝꯐꯨꯠꯁꯤꯅ ꯃꯥꯏꯔꯦꯟꯅꯦ ꯇꯣꯔꯣꯕꯣꯠ ꯑꯗꯒꯤ ꯀꯣꯕꯤ ꯒꯖꯔ ꯑꯗꯨꯃꯥꯏꯅ ꯃꯌꯥꯟ ꯁꯦꯝꯖꯤꯜꯂꯀꯥꯟ ꯇꯧꯔꯦ ꯅꯍꯥꯟꯈꯩꯗꯤ ꯇꯣꯔꯣꯕꯣꯠꯁꯤ ꯉꯥꯛꯇꯅꯦ ꯇꯧꯔꯤꯗꯣ ꯇꯣꯔꯣꯕꯣꯠ ꯉꯥꯛꯇ ꯆꯥꯔꯛꯄꯒꯤꯅꯦ ꯑꯃꯨꯛ ꯆꯥꯅꯤꯡꯉꯛꯇꯕꯩ ꯃꯌꯥꯟ ꯍꯥꯞꯆꯤꯜꯂꯤꯅꯦ ꯁꯤꯒꯤ ꯃꯇꯨꯡꯒꯤ ꯀꯣꯝꯄ꯭ꯔꯦꯛ ꯃꯥꯏꯔꯦꯟ ꯕꯤꯟꯁ ꯒꯖꯔꯒ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯂꯦꯟꯒꯤ ꯃꯌꯥꯟ ꯃꯀꯨ ꯆꯥꯕꯤꯒ ꯍꯥꯞꯆꯟꯕꯗꯣ ꯑꯗꯨꯗꯨꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤꯅ ꯏꯔꯣꯟꯕꯒ ꯆꯥꯅꯕ ꯀꯥꯡꯍꯧꯗꯤ ꯍꯥꯡꯗꯣꯛꯇ꯭ꯔꯤ ꯑꯩ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯆꯟꯈꯤꯕꯩ ꯃꯑꯣꯡ ꯇꯥꯔꯦ ꯏꯕꯨꯡꯉꯣꯒꯤꯔ ꯑꯃ ꯀꯩꯝ ꯌꯥꯎꯗꯕ ꯑꯃ ꯂꯩꯖꯥ ꯆꯝꯐꯨꯠꯁꯦ ꯐꯖꯔꯦ ꯁꯨꯃꯥꯏꯅ ꯍꯥꯞꯇꯣꯛꯀꯥꯟꯗꯗꯤ ꯆꯩꯔꯥꯎ ꯃꯥꯜꯂꯦ ꯑꯃꯅ ꯌꯥꯝ ꯃꯩꯇꯩ ꯀꯣꯝ ꯄꯣꯔꯛꯑꯣ ꯏꯔꯣꯝꯕ ꯁꯥꯞꯇꯣꯛꯀꯦ ꯁꯤ ꯐꯖꯔꯦ ꯆꯥꯕ ꯑꯃ ꯈꯔ ꯃꯆꯥ ꯑꯃ ꯍꯥꯞꯄꯒꯦ ꯑꯩ ꯈꯪꯗꯦ ꯂꯝꯕꯤ ꯊꯤꯡꯉꯝꯗꯕ꯭ꯔꯥ ꯑꯉꯥꯡ ꯂꯣꯏ ꯌꯥꯗꯕꯅꯦ ꯂꯤꯠꯁꯟꯖꯦꯕ ꯃꯣꯏꯗꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯗꯨꯝ ꯇꯧꯕꯅꯤꯅꯅꯦ ꯁꯥꯕꯅꯦꯕ ꯃꯣꯏꯗꯤ ꯑꯗꯨꯒ ꯁꯤ ꯐꯨꯔꯤꯠꯁꯤꯇꯪ ꯈꯟꯗꯣꯏꯕ ꯑꯇꯩ ꯂꯤꯠ ꯌꯥꯗꯣꯏꯕ ꯃꯣꯏ ꯂꯩꯕꯅꯤ ꯐꯦꯚꯣꯔꯥꯏꯠ ꯑꯇꯣꯞꯄ ꯑꯃꯗ ꯂꯤꯠꯁꯟ ꯌꯥꯗꯕ ꯑꯗꯨꯝ ꯆꯦꯜꯍꯜꯂꯣ ꯆꯦꯟꯒꯦ ꯀꯣꯟꯅ ꯆꯤꯡꯈꯠꯂꯁꯤꯗ ꯇꯥꯅꯤ ꯃꯃꯤꯗ ꯄꯥꯏꯔꯛꯑꯣ ꯁꯤꯗꯤ ꯌꯥꯝ ꯌꯣꯡꯕꯅꯤꯅꯀꯣ ꯅꯪ ꯇꯥꯅꯤ ꯀꯥꯏ ꯆꯦꯟꯒꯦ ꯍꯥꯏꯅꯣ ꯃꯊꯛꯇ ꯆꯤꯡꯊꯣꯛꯄꯅꯤ ꯃꯥꯗꯤ ꯆꯠꯂꯤꯅꯦ ꯌꯥꯝ ꯄꯥꯅꯦ ꯑꯁ ꯃꯈꯣꯡ ꯌꯥꯝ ꯌꯥꯎꯕꯅꯦ ꯁꯦ ꯅꯍꯥꯟ ꯂꯥꯛꯄꯗꯨꯁꯨꯅꯦ ꯅꯠꯇꯦ ꯐ꯭ꯂꯥꯋꯔ ꯐꯖꯩꯌꯦ ꯂꯩ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯍꯥꯏꯕ ꯒꯧ ꯖꯣꯏ ꯇꯧꯔꯣ ꯑꯩꯅ ꯉꯁꯥꯏ ꯀꯠꯂꯝꯃꯤꯅꯦ ꯇꯧ ꯌꯥꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯛꯄꯒꯤ ꯖꯣꯏ ꯅꯠꯇꯕ ꯑꯅꯧꯕꯅꯦ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯆꯥꯔꯣꯗꯅꯗꯣ ꯏꯪꯉꯔꯣꯏ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯅꯍꯥꯟ ꯏꯪꯕꯗꯣ ꯈꯪꯈ꯭ꯔꯕꯅꯤ ꯌꯥꯝ ꯏꯪꯕꯅꯦ ꯁꯤꯗ ꯁꯤ ꯅꯨꯡꯁꯥ ꯂꯣꯏꯔꯦꯅ ꯍꯧꯖꯤꯛ ꯈꯨꯏꯪ ꯑꯃ ꯇꯧꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯆꯤꯡ ꯀꯥꯁꯤꯔꯣ ꯃꯊꯛꯇ ꯆꯤꯡ ꯀꯥꯁꯤꯔꯥ ꯆꯠꯁꯤꯔꯥ ꯏꯪꯕ ꯏꯔꯨꯖꯕꯤꯗ꯭ꯔꯕ ꯃꯥꯁꯦ
이루저버들 hꯧꯖꯤꯛꯀꯥꯟ ꯑꯉꯥꯡ ꯐꯔꯛ ꯌꯥꯝ ꯇꯥꯏꯕ ꯏꯪꯕꯒꯤ. ꯑꯁ ꯇꯧꯔꯤꯁꯦ ꯆꯥꯗꯕꯗꯤ ꯃꯥꯁꯨ ꯄꯥꯝꯃꯣ. ꯆꯥ ꯄꯥꯝꯗꯕ꯭ꯔꯥ? ꯑꯊꯣꯏꯕꯤ. ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ. ꯃꯥ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ. ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ. ꯉꯁꯤꯁꯦ ꯅꯄꯥꯛꯀꯤꯗꯤ ꯀꯔꯤ ꯄꯤꯖꯒꯦ? ꯂꯄꯥꯛ 이붕어게 그ꯩꯅꯣꯒꯤ ꯄꯥꯛꯀꯤ ꯆꯥꯒꯁꯤ ꯆꯥꯅꯕꯒ ꯄꯤ 이붕어ꯗꯤ ꯄꯤꯔꯝꯗ꯭ꯔꯕ ꯑꯩꯅ ꯍꯧꯖꯤꯛ ꯆꯤꯀꯟ ꯀꯩꯅꯣꯝꯃ ꯄꯤꯖꯒꯤ ꯀꯥꯏꯅꯒ ꯁꯨꯝ ꯀꯩꯝ ꯄꯤꯗ꯭ꯔꯕ ꯃꯥꯏ ꯀꯩꯅꯣꯗꯨꯅꯤ ꯉꯁꯥꯏꯒꯤ ꯕꯨꯁꯠ ꯍꯥꯏꯕ꯭ꯔꯥ ꯄ꯭ꯔꯣꯇꯤꯟ ꯑꯦꯛꯁ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯁꯪꯒꯣꯝꯗ ꯍꯥꯞꯄ ꯑꯊꯣꯏꯕꯤ ꯌꯦꯡꯒꯦ ꯃꯕꯥꯅꯤ ꯑꯁ ꯋꯥꯔꯤ ꯇꯧꯔꯤꯕꯅꯦ ꯀꯟꯅ ꯑꯃꯨꯛ ꯍꯥꯡꯉꯤꯕ꯭ꯔꯥ ꯁꯦ ꯑꯟꯇꯤꯗ ꯄꯤꯔꯣ ꯑꯗꯨ ꯂꯨꯞꯄꯗꯣ ꯒꯦꯁꯂꯦꯟꯅꯤꯀꯣ ꯑꯁ ꯂꯨꯞꯈ꯭ꯔꯦ ꯎꯪꯈ꯭ꯔꯦ ꯃꯈꯨꯠ ꯃꯆꯥꯁꯦ ꯎꯪꯈ꯭ꯔꯦ ꯌꯦꯡꯉꯣ 크림니코 콧대 떼셔라 콧대 떼셔라 와 ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯍꯥꯏꯕ ꯂꯣꯏꯅꯃꯛꯇꯤ ꯈꯪꯉꯒ 마는 강아지네 그만 강이 한거라 망 아무튼 모르지 마 ям 투나 ям 투나 오오오 산다니 이 세례를 말해 너는 또 가이고 아들이 짜리나 ayo tao ni tu rồi đi tay to xin nào khơi bạc xin nào khơi bạc anh này introduce taogram này khơi bạc ở tụm hay thôi thôi lá thôi biết lắm ba sabon kịp từ lâu lại ini hay bà hiểu tôi mà polythene mà chăm phải biết rồi ô sabon luôn đi rồi mai chưa bay rồi mà nó bám đây nè gì khốt ham bám gì sabon gì bay rồi cái sinh lấy trở bạc sabon 필요 아니고 sabon 필요 없어 ये दिव्या की बैग तक ये स्पून में हम थोड़े एमा हाँ पे इन्हें आये साने पॉट के मोई दे विशाल दे याओ बा पैकेट की दो अदुला यू हाइड्रा साने न बा में आमलाई बदो 전선기 까무다 तो बना करना इधर आप थोड़ा किन्हीं याम पुम बदो सात काय रो ये पुम सात याम पुम बदो अदुली white नेबो को अदुदल अदुदी सात कनी white तो दी साल ओई दम ꯁꯤ ꯑꯣꯝꯁꯜꯂ ꯂꯩꯗꯣꯏꯕ ꯃꯥꯅ ꯄꯠꯇꯣꯏꯕꯗꯨꯒ ꯍꯧꯋꯤꯗꯅ ꯑꯗꯨꯒ ꯎꯈꯥꯕ ꯁꯤꯁꯦ ꯑꯩ ꯍꯟꯗꯛ ꯈꯔ ꯀꯛꯄꯤꯒꯦ ꯇꯧꯕꯅꯦ ꯌꯥꯝ ꯋꯥꯡꯈꯠꯈ꯭ꯔꯦ ꯋꯥꯡꯉꯗꯤ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦꯕ ꯁꯤ ꯀꯦꯜꯂꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡꯗꯕ ꯌꯦꯡꯗꯧ ꯃꯥꯟꯗꯦ ꯑꯩ ꯁꯤꯗꯒꯤ ꯅꯥꯆꯣꯝ ꯇꯧꯋꯦ ꯅꯍꯥꯟꯃꯨꯛꯀꯤ ꯑꯕꯦꯡꯒꯤ ꯆꯠꯄꯗ ꯑꯩꯈꯣꯏ ꯃꯥ ꯅꯥꯆꯣꯝ ꯁꯦꯟꯕꯤ ꯌꯥꯝ ꯐꯖꯖꯥꯠꯅꯤ ꯉꯁꯥꯏꯅ ꯑꯝꯇ ꯄꯤꯌꯦ ꯁꯥꯄꯣꯟꯁꯦ ꯅꯥꯎꯗꯤ ꯄꯥꯏꯕ ꯌꯥꯗꯕꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯦ ꯉꯥꯏꯈꯣꯕ ꯕꯣꯕꯣꯒ ꯆꯠꯁꯦ ꯍꯥꯏꯕ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯁꯥꯄꯣꯟ ꯑꯍꯟꯕ ꯄꯨꯔꯛꯑꯣ ꯆꯣꯝꯕ ꯉꯔꯥꯡ ꯂꯩꯕ ꯑꯍꯟꯕ ꯑꯆꯧꯕ ꯑꯃ ꯄꯨꯕꯤꯔꯛꯑꯣ ꯅꯠꯇꯦ ꯑꯁꯤ ꯂꯧꯊꯣꯛꯄꯒꯤ ꯄꯤꯡ ꯀꯂꯔꯒꯤ ꯑꯣꯏꯕ ꯄꯥꯝꯃꯤꯅꯦꯕ ꯅꯣꯏꯅꯕꯅꯦ ꯈꯪꯕꯩꯅꯦꯕ ꯄꯦꯀꯦꯠꯀꯤ ꯅꯠꯇꯦ ꯍꯣꯏ 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 ꯑꯟꯇꯤ ꯆꯠꯂꯒꯦ ꯍꯥꯏꯌꯣ ꯑꯟꯇꯤ ꯆꯧꯕ ꯆꯠꯂꯒꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯃꯥ ꯋꯥ ꯑꯕꯤ ꯑꯗꯨꯗꯤ ꯁꯥꯄꯣꯟꯅꯦꯁꯦ ꯈꯪꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯣ ꯈꯪꯉꯤꯅꯦ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯆꯠꯂꯣ चलो सनारैदी यारनी होय मोय चतखरे अखोय पपाकना कैन तौबैन हिंगोल दा येंगोरस अखोयदी हिंगोल चंगागा लोइरे मिनुजो मंगागा फमगा लेरमिबा लंबी सिदा इंदोम चाने अथोइबिने अदगी अखोयगी पाकने पागदी जेम्स तो माने देवियाने मोयगे कोइरकपा नहान कोइरकपसु अम याविदनको नहान कोइरकपदुदी कनो नमद्रे वीडियो नमद्रे हाइदी इबुंगोगा तौर अखोयसे वारी साना लेरगा कावरबा सियो
ꯉꯥꯛꯇꯅꯦ ꯇꯧꯔꯅꯤ ꯐꯖꯔꯛꯑꯗ꯭ꯔꯥ ꯄꯥꯟꯕꯤꯁꯦ ꯄꯨꯔꯥ ꯆꯥꯎꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯀꯛꯄꯤꯗꯣ ꯑꯗꯨ ꯌꯥꯔꯛꯑꯅꯤ ꯑꯁ ꯅꯥꯎꯕꯗꯣ ꯀꯩꯅꯣ ꯑꯗꯨꯒ ꯖꯨꯝ ꯖꯨꯝ ꯂꯥꯎꯔ ꯐꯖꯕꯗꯣ ꯅꯍꯥꯟꯒꯤ ꯌꯥꯝ ꯐꯖꯕꯅꯦ ꯍꯟꯗꯛꯀꯤꯗꯤ ꯍꯪꯒꯥꯝꯁꯦ ꯌꯥꯗꯦ ꯀꯩꯅꯣꯗꯗꯤ ꯀꯩꯕ ꯁꯤꯁꯦ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯇꯨ ꯁꯤꯗ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯀꯣꯕꯤ ꯄꯔꯦꯡꯁꯤꯃ ꯌꯥꯝ ꯆꯥꯎꯔꯦ ꯑꯊꯣꯏꯕꯤ ꯁ꯭ꯋꯥꯏꯗꯒ ꯆꯪꯉꯒ ꯌꯦꯟꯒꯁꯦ ꯈꯣꯡꯒ ꯂꯛꯅꯔꯝꯃꯕꯅꯦ ꯑꯩꯈꯣꯏꯅ ꯆꯥ ꯂꯣꯟꯕꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯟꯅ ꯍꯤꯡꯒꯣꯜ ꯆꯪꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯒꯤ ꯊꯥꯐꯝꯁꯨ ꯖꯒꯥꯁꯨ ꯂꯣꯏꯔꯕꯅꯤꯅ ꯊꯥꯅꯤꯡꯉꯥই ꯂꯩꯇꯦ ꯑꯗꯨꯅ ꯈꯔ ꯆꯪꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯏꯁꯤꯡ ꯈꯔ ꯆꯥꯏꯕ ꯄꯣꯠ ꯈꯔ ꯍꯦꯛꯄ ꯁꯤꯒꯨꯝꯕ ꯅꯠꯇꯅ ꯀꯩꯅꯣ ꯇꯧꯗꯦ ꯖꯒꯥ ꯂꯩꯇꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯛꯄꯗꯨꯗ ꯃꯤꯅꯥꯎꯗꯣ ꯄꯥꯈꯠꯂꯦ ꯀꯣꯏꯆꯠ ꯆꯠꯂꯦ ꯇꯦꯟꯁꯟ ꯂꯩꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯍꯥꯏꯕ ꯁꯤꯁꯤꯅ ꯀꯩꯅꯣꯒꯤ ꯄꯔꯤꯡꯗꯣ ꯆꯨꯖꯥꯛꯇꯣ ꯃꯈꯣꯡꯗ ꯀꯩꯅꯣ ꯍꯥꯞꯄꯝꯃꯕꯅꯦ ꯑꯩꯅ ꯁꯟꯊꯤ ꯀꯩꯀꯩ ꯑꯗꯨ ꯈꯔ ꯍꯥꯞꯄꯝꯕꯅꯦ ꯅꯦꯅꯦꯅ ꯉꯁꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯄꯤ ꯊꯥꯗꯣꯏ ꯃꯌꯥꯝ ꯑꯃ ꯍꯦꯛꯄꯗꯣ ꯑꯗꯒꯤ ꯁ꯭ꯋꯥꯏꯁꯦ ꯂꯜꯂꯗ꯭ꯔꯥ ꯐꯅꯌꯥꯝꯅ ꯂꯧꯊꯣꯛꯈꯤꯕꯗꯣ ꯂꯥ ꯆꯪꯉꯁꯤ ꯃꯣꯏ ꯂꯩꯗꯤ ꯍꯦꯛꯈꯤꯗ꯭ꯔꯦ ꯂꯩꯗꯤ ꯔꯣꯁꯀꯨꯝꯕꯗꯨꯗꯪ ꯍꯦꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯔꯩꯗꯤ ꯍꯦꯛꯇ꯭ꯔꯦ ꯃꯣꯏ ꯒꯝꯂꯥꯗ ꯀꯩꯗ ꯈꯔ ꯍꯧꯔꯤ ꯍꯦꯛꯑꯔꯣꯏꯒꯦꯅ ꯁꯤ ꯍꯤꯡꯁꯤꯅ ꯃꯅꯝ ꯏꯅꯨꯡ ꯅꯨꯡꯁꯤ ꯈꯥꯡ ꯁꯥꯔꯛꯑꯦ ꯃꯥ ꯁꯥꯒꯠꯂꯛꯄꯁꯤ ꯃꯤꯠ ꯊꯨꯛꯀꯠꯂꯛꯑꯅꯤ ꯑꯝꯇ ꯊꯥꯔꯛꯈꯤꯅꯣ ꯃꯈꯣꯟꯗꯣ ꯑꯩꯗꯤ ꯃꯈꯣꯟ ꯇꯥꯏꯅꯦ ꯇꯣꯈꯅ ꯄꯥꯝꯖꯕ ꯏꯁꯩꯔꯣ ꯁꯤꯔꯟꯕꯤꯔ ꯊꯧꯅꯥꯒꯤ ꯊꯥꯏꯅꯒꯤ ꯏꯁꯩ ꯑꯃ ꯂꯩꯕꯗꯣ ꯃꯥꯟꯗ꯭ꯔꯣ ꯏꯃꯥ ꯄꯛꯆꯩꯗ ꯇꯧꯕ ꯑꯃ ꯆꯨꯅꯤꯗ ꯁꯤꯁꯤꯅ ꯉꯥ ꯊꯣꯡꯅꯕꯗꯣ ꯑꯇꯣꯏꯕꯗꯣ ꯊꯥꯎꯗꯨꯗ ꯂꯨꯞꯊꯣꯛꯑꯀꯥꯟꯗꯨꯗ ꯈꯤꯇꯪ ꯑꯣꯠꯂꯀꯥꯟꯗꯨꯗ ꯊꯝꯃꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯠꯇꯨꯗ ꯊꯣꯡꯉꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯐꯖꯔꯦ ꯑꯁꯪꯕ ꯍꯣ ꯑꯉꯧꯕ ꯍꯣ ꯑꯉꯥꯡꯕ ꯍꯣ ꯂꯣꯏ ꯁꯨꯔꯦ ꯊꯥꯎ ꯉꯧꯁꯟꯈ꯭ꯔꯦ ꯑꯃꯃꯝ ꯂꯪꯊꯠꯂꯛꯏ ꯍꯧꯖꯤꯛ ꯃꯔꯣꯏꯗ ꯋꯥꯠꯂ ꯂꯩꯍꯧꯕꯗꯣ ꯄ꯭ꯂꯦꯠꯇ ꯀꯩꯗ ꯃꯔꯣꯏ ꯅꯨꯡꯁꯤꯔꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯝꯃꯦ ꯍꯣꯏ ꯊꯨꯕꯅꯤ ꯅꯪ ꯆꯥꯡ ꯈꯪꯉꯦ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯁꯦ ꯅꯣꯏ ꯇꯥꯔꯒ ꯍꯦꯟ ꯁꯦꯝꯗꯧꯔꯦ ꯊꯣꯡꯉꯤ ꯅꯍꯥꯟ ꯅꯨꯡ ꯊꯣꯡꯉꯤꯗꯨꯗꯤ ꯃꯇꯨꯝ ꯌꯥꯎ ꯊꯣꯡꯕ ꯑꯃ ꯂꯩꯕꯗ ꯁꯤꯅ ꯀꯁꯨꯔꯤ ꯃꯦꯊꯤ ꯃꯅꯥꯗꯣ ꯀꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯎꯏ ꯁꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯐꯖꯔꯦ ꯃꯅꯝꯁꯨꯀꯣ ꯁꯦꯝꯗꯧꯔꯦ ꯁꯤꯁꯤꯅ ꯁꯂꯠꯀꯤ ꯁꯦꯝꯃꯝꯃꯤꯅꯤ ꯏꯃꯥ ꯀꯁꯨꯔꯤ ꯃꯦꯊꯤ ꯂꯩꯔꯤꯀꯣ ꯁꯂꯠꯀꯤ ꯁꯦꯝꯃꯝꯃꯤꯅꯤ ꯁꯤꯒꯨꯝꯕ ꯈꯔꯁꯤꯅ ꯈꯤꯇꯪ ꯀꯣꯠꯂꯒ ꯆꯥꯅꯕ ꯍꯋꯥꯏ ꯃꯇꯣꯟꯁꯨ ꯂꯩꯔꯤ ꯃꯣꯔꯣꯛ ꯃꯦꯠꯂꯤ ꯁꯤ ꯁꯣꯏꯔꯛꯑꯒꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯤ ꯍꯥꯞꯇ꯭ꯔꯦ ꯌꯥꯔꯅꯤ ꯁꯤ ꯇꯧꯔꯒ ꯊꯥꯎ ꯍꯥꯞꯄꯒ ꯆꯥꯅꯤꯡꯕ꯭ꯔ ꯃꯥ ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯆꯝꯄ꯭ꯔꯥ ꯃꯌꯥꯝꯗꯨꯅꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯕ ꯁꯤꯁꯨ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯕꯅꯦ ꯁꯤꯁꯤꯅ ꯆꯥꯎꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦꯕ ꯁꯤ ꯆꯥꯎꯗ꯭ꯔꯥ ꯑꯍꯨꯝꯒꯨꯝꯕꯗꯅ ꯍꯦꯛꯏꯁꯦ ꯄꯥꯜꯍꯧꯔꯤ ꯁꯤꯗꯤ ꯁꯤ ꯏꯁꯤꯡ ꯍꯩꯗꯣꯛꯑꯒ ꯏꯁꯤꯡ ꯑꯃꯨꯛ ꯁꯤꯟꯗꯣꯛꯑꯁꯤ
ama hadi kana tori hapta amamamne basi thamdoise aduga tha ahumuk adum thambe ai fresh oidoine khaidokra ising haidoga se sindokra amuk thamuradoine fridge ta sina hinjang loire fazare hinjang khaidoni loi mak yot ki khang ne thamambe adamne ne pulap khaidoni ngarang ndo waram nungdindo kanu pugiye 시를 덕전기에 실내래 포스타래 심어주 포스타래 점프제 산도 포스타래 이제 그지 하얼돔 니게너 시세 다 합절라게 동아린 아렌 하얼니 일로 야이 좀 가져야 만든 심은 또 그냥 아무도 짜 아메바 지 하얼니 머루 마루도 합쳐서 야니 또사 그거 또 봐. 강부 강물해. 나 꽁다리 먹을 딸이 짝짝을 실 딸.